ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯤꯔꯤꯕ ꯆꯤꯡꯒꯤ ꯀꯥꯆꯤꯟꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯇꯝꯅ ꯈꯪꯗꯦ ꯑꯁꯦꯡꯕ ꯍꯤꯔꯣꯅꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯣ ꯑꯩꯅ ꯕꯕꯥꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯩꯅ ꯕꯕꯥ ꯃꯃꯥ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕꯗ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯇꯝꯃꯤ꯫ ꯑꯩꯅ ꯁꯦꯟ ꯃꯌꯥꯝ ꯄꯥꯏꯅꯤꯡꯉꯤꯁꯦ ꯏꯃꯥ ꯏꯄꯥꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝ ꯉꯝꯕ꯫ ꯀꯔꯤꯕ? ꯑꯩꯁꯦ ꯏꯔꯥꯡ ꯌꯦꯡꯊꯔ ꯂꯥꯛꯇꯣꯏꯅꯤ ꯏꯃꯥ꯫ ꯑꯣ, ꯂꯥꯛꯑꯣ. ꯀꯔꯤꯒꯤ ꯏꯆꯥꯅ ꯂꯥꯛꯄꯗ ꯀꯅꯥꯅ ꯑꯊꯤꯡꯕ ꯄꯤꯗꯣꯏꯅꯣ? ꯂꯥꯛꯀꯗꯕꯅꯤ, ꯏꯃꯥꯒ ꯎꯅꯁꯤ꯫ ꯑꯗꯨꯅ ꯅꯪ ꯂꯥꯛꯄ ꯀꯥꯟꯗ ꯏꯃꯥꯅ ꯏꯆꯥꯗ ꯆꯥꯛ ꯏꯟꯕꯗ ꯏꯆꯥꯅ ꯆꯥꯔꯣꯏꯗ꯭ꯔꯣ? ꯆꯥꯗꯣꯏꯅꯤ, ꯀꯩꯗꯧꯕꯩ ꯆꯥ? ꯑꯍꯥꯟꯕꯃꯛꯇꯗ ꯑꯦꯝꯄꯨꯇꯤ ꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖ ꯐꯣꯂꯣꯋꯔꯁ ꯃꯌꯥꯝꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ, ꯉꯔꯥꯡ ꯅꯍꯥꯟ ꯇꯥꯡ 30ꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯩꯗꯨꯒ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯃ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈꯤꯕꯗꯣ, ꯃꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯒꯦꯀꯣ ꯃꯦꯝ꯫ ꯑꯩ ꯁꯦꯟ ꯄꯥꯏꯗꯦ꯫ ꯑꯩ ꯏꯁꯥ ꯐꯥꯎꯗ ꯃꯇꯤꯛ ꯆꯥꯗꯕ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥ ꯐꯥꯎꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯖꯗꯦꯀꯣ ꯃꯦꯝ꯫ ꯑꯗꯨꯅ ꯑꯩꯒꯤ ꯈꯣꯡ ꯆꯍꯤ 2 ꯈꯨꯗꯤꯡꯒꯤ ꯁꯦꯝꯕ ꯃꯇꯥꯡꯁꯤꯗ ꯐꯥꯎꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ, ꯌꯨꯝꯒꯤ ꯃꯤ, ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯌꯥꯝ ꯇꯧꯕꯤ꯫ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯃꯃꯥꯡ ꯊꯥꯔꯒ ꯆꯠꯂꯤ ꯑꯗꯨꯝꯀꯣ꯫ ꯑꯗꯨ ꯃꯌꯥꯝ, ꯃꯇꯦꯡꯗꯤ ꯑꯩꯁꯨ ꯃꯌꯥꯝ ꯇꯧꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯁꯦꯟꯁꯦ ꯄꯥꯏꯗꯕꯅ ꯃꯔꯝ ꯑꯣꯏꯕꯒꯤ ꯉꯝꯗꯕꯅꯤꯀꯣ ꯃꯦꯝ꯫ ꯑꯗꯨꯏꯁꯨ ꯑꯩꯁꯦ ꯐꯠ ꯂꯥꯎꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯃꯊꯧ ꯇꯥꯔꯛꯑꯗꯤ ꯐꯠ ꯂꯥꯎꯅ ꯍꯥꯟꯅ ꯁꯦꯟꯗ ꯈꯨꯠꯇ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯊꯝꯖꯩꯕ ꯑꯩꯁꯦꯀꯣ ꯃꯦꯝ꯫ ꯈꯤꯇꯪ ꯈꯔꯗꯤ ꯑꯗꯨꯝ ꯊꯝꯖꯩ ꯑꯩ ꯆꯦꯛꯁꯤꯟꯅ꯫ ꯑꯗꯨꯗ ꯑꯩ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯗꯣꯅꯦꯠ ꯇꯧꯅꯕ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯦ, ꯑꯩ ꯎꯔꯛꯄꯗ ꯊꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯗꯣꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯀꯩꯅꯣꯒꯤ ꯃꯊꯛꯇꯅꯤ, ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯊꯧꯕ ꯃꯩꯁꯅꯥꯝ ꯈꯥꯕꯒꯤ ꯃꯊꯛꯇꯅꯤ꯫ ꯏꯅꯥꯎ ꯑꯗꯨ ꯎꯅꯕꯗꯤ ꯐꯪꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯏꯅꯥꯎꯗꯤ ꯊꯧꯅꯥ ꯌꯥꯝ ꯂꯩ꯫ ꯃꯩꯇꯩ ꯏ ꯑꯁꯦꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯉꯝꯃꯤꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯤꯔꯤꯕ ꯆꯤꯡꯒꯤ ꯀꯥꯆꯤꯟꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯇꯝꯅ ꯈꯪꯗꯦ ꯂꯣꯏꯅꯃꯛꯅ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯊꯣꯛꯂꯛꯏꯕꯁꯦ ꯃꯁꯤ ꯑꯁꯦꯡꯕ ꯇꯁꯦꯡꯅ ꯑꯁꯦꯡꯕ ꯍꯤꯔꯣꯅꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯨꯚꯤꯁꯇ ꯌꯦꯡꯕ ꯍꯤꯔꯣ, ꯁꯨꯄꯔ ꯍꯤꯔꯣꯒ ꯍꯥꯏꯕꯗꯣ, ꯃꯈꯣꯏꯁꯦ ꯑꯁꯦꯡꯕꯒꯤ ꯁꯨꯄꯔ ꯍꯤꯔꯣꯅꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯊꯋꯥꯏ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯗꯅꯉꯩ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯊꯣꯛꯄꯁꯦ ꯑꯗꯨꯒꯨꯝꯕ ꯍꯤꯔꯣ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯅ ꯁꯤꯡꯖꯃꯩ 360 ꯆꯦꯅꯦꯜ ꯑꯁꯤꯗ ꯌꯦꯡꯖꯕ ꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯟꯗꯤꯁꯟ ꯎꯕ ꯀꯥꯟꯗ ꯑꯩꯁꯦ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯋꯦꯕ꯫ ꯃꯔꯝꯗꯤ ꯑꯩꯁꯦ ꯉꯁꯤ ꯑꯩꯁꯨ ꯍꯤꯡꯍꯧꯔꯤꯁꯦ ꯏꯃꯥ ꯏꯄꯥꯅꯀꯣ ꯑꯩꯁꯦ ꯎꯕꯗꯀꯣ ꯊꯃꯣꯏꯁꯦ ꯄꯦꯟꯖꯔꯤꯅꯦ꯫ ꯈꯣꯡ ꯅꯥꯝꯃ ꯁꯣꯛꯈ꯭ꯔꯁꯨ ꯑꯩꯅ ꯍꯤꯡꯍꯧꯔꯤꯁꯦ ꯉꯁꯤ ꯏꯆꯥꯁꯤ ꯎ ꯐꯪꯍꯧꯕꯁꯦ ꯍꯥꯏꯅ ꯍꯔꯥꯎꯗꯅꯀꯣ꯫ ꯑꯗꯨꯅꯅꯦ ꯃꯌꯥꯝꯒꯤꯗꯃꯛꯇꯅ ꯃꯤꯒꯤ ꯃꯃꯤꯠꯇ ꯑꯩꯁꯦ ꯈꯣꯡ ꯇꯦꯛꯄ ꯍꯥꯏꯒꯗ꯭ꯔꯥ, ꯈꯣꯡ ꯌꯥꯎꯗꯕ ꯍꯥꯏꯒꯗ꯭ꯔꯥ, ꯁꯣꯏꯅꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ, ꯗꯤꯖꯦꯕꯜ ꯍꯥꯏꯒꯗ꯭ꯔꯥ, ꯍꯟꯊꯅ ꯌꯦꯡꯒꯗ꯭ꯔꯥ, ꯀꯔꯤ ꯇꯧꯅꯤꯡꯕ ꯑꯗꯨꯝ ꯈꯟꯕꯤꯌꯨ, ꯃꯋꯥ ꯂꯧꯗꯦ꯫ ꯑꯗꯨꯒ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯇꯅꯤ ꯏꯆꯥ ꯅꯨꯄꯥ ꯍꯥꯟꯅꯒꯤꯗꯣ ꯃꯗꯨꯃꯛꯅꯤ꯫ ꯑꯩꯉꯣꯟꯗ ꯃꯣꯏ ꯃꯃꯤꯠꯇ, ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯃꯤꯠꯇ, ꯃꯣꯏ ꯃꯃꯤꯠꯇ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯅ ꯁꯨꯡꯎ ꯎꯔꯣꯏ, ꯑꯗꯨ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯑꯩꯁꯨ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯇꯧꯒꯗꯕꯗꯣ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯑꯩꯅ ꯃꯃꯥꯒ ꯕꯕꯥꯒ ꯏꯅꯥꯎꯒ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯕ ꯀꯥꯟꯗ, ꯁꯤꯡꯖꯃꯩ 360ꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅ ꯀꯥꯟꯗ ꯏꯃꯥꯅ ꯇꯧꯔꯤꯕ ꯐꯤꯕꯝꯗꯣ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯂꯥꯟꯁꯦ ꯊꯨꯅ ꯏꯟꯕꯤꯕ ꯅꯠꯇ꯭ꯔꯗꯤ ꯃꯃꯥꯗ ꯊꯣꯛꯏꯕꯗꯧꯅ ꯑꯇꯣꯞꯄꯗꯁꯨ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯏꯅꯥꯎꯅꯁꯨ ꯅꯨꯡꯁꯤꯅ ꯍꯥꯏꯗꯣ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯤꯅꯕ ꯍꯥꯏꯗꯣ ꯑꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯏꯃꯨꯡꯗ ꯊꯣꯛꯇꯅꯕꯅꯦꯕꯀꯣ꯫ ꯂꯥꯟ ꯍꯥꯏꯁꯤꯗꯤ ꯀꯔꯤꯝꯇ ꯑꯩꯈꯣꯏꯗ ꯂꯥꯟ ꯑꯣꯏꯔꯤꯒꯦ ꯑꯗꯨꯝ ꯑꯁꯣꯏ ꯑꯄꯟ ꯂꯩꯒꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯀꯤꯕꯒꯤ ꯅꯨꯡꯁꯤꯗꯅ ꯏꯆꯥꯁꯤꯡꯁꯦ ꯑꯃꯨꯛ ꯁꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯂꯥꯟꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯆꯧ ꯑꯆꯧꯕ ꯐꯝꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅ ꯂꯩꯕꯤꯔꯤꯕꯁꯤꯡꯁꯦ
ꯃꯈꯣꯏꯅ ꯎꯕꯤꯅꯕꯅꯦꯕ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯐꯝꯃꯕꯅꯤꯅ ꯈꯪꯗ꯭ꯔꯦꯕ ꯑꯗꯨ ꯐꯝꯗꯨꯗꯩ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯕꯨꯅꯦ ꯎꯕꯤꯔꯗꯤ ꯈꯪꯕꯤꯒꯗꯕ ꯃꯗꯨ ꯎꯕꯤꯗꯕꯒꯤꯅꯤ ꯉꯁꯤ ꯐꯥꯎꯗ ꯂꯥꯟꯅ ꯆꯦꯟꯗ꯭ꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯅ ꯄꯥꯡꯉꯛꯄ ꯇꯧꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯂꯩꯖꯕ ꯁꯦꯟꯐꯝ ꯈꯔꯗꯣ ꯑꯗꯨꯗꯒꯤ 1,000 ꯈꯛ ꯄꯥꯡꯉꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯏꯃꯥꯗ ꯑꯗꯨꯒ ꯕꯕꯥꯗ ꯑꯗꯨꯒ ꯑꯗꯨꯗꯨꯅ ꯏꯅꯥꯎꯒꯤ ꯀꯩꯅꯣꯝꯃ ꯌꯨꯝꯗꯨꯒ ꯊꯣꯛꯄꯗ ꯗꯦꯕ ꯀꯔꯃ ꯍꯧꯖꯤꯛ ꯊꯣꯛꯏꯕꯁꯤꯗ ꯑꯩꯒꯤꯗꯨꯅꯁꯨ ꯁꯔꯨꯛ ꯌꯥꯔꯒ ꯏꯅꯥꯎ ꯅꯨꯄꯥ ꯑꯃꯅꯦꯅ ꯑꯗꯨꯒ ꯑꯩ ꯈꯟꯖꯔꯤꯁꯦ ꯁꯤ ꯑꯩ ꯏꯁꯥꯅ ꯌꯥꯝ ꯆꯥꯎꯊꯣꯛꯏꯕ ꯑꯩꯁꯦ ꯁꯦꯟ ꯌꯥꯝ ꯄꯥꯏꯅꯤꯡꯉꯦꯕ ꯑꯩ ꯁꯦꯟ ꯌꯥꯝ ꯄꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ ꯑꯩꯅ ꯁꯦꯟ ꯃꯌꯥꯝ ꯄꯥꯏꯅꯤꯡꯉꯤꯁꯦ ꯏꯃꯥ ꯏꯄꯥꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝ ꯉꯝꯕ ꯀꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯈꯩꯁꯨ ꯋꯥꯔꯛꯄ ꯀꯥꯟꯗ ꯑꯩꯅ ꯃꯨꯛꯇꯅꯒ ꯂꯩꯕ ꯃꯁꯤꯒꯤꯗꯃꯛꯇ ꯁꯦꯟꯁꯦ ꯄꯥꯏꯅꯤꯡꯉꯤꯅ ꯑꯇꯩ ꯏꯁꯥꯒꯤꯗꯃꯛꯇꯗꯤ ꯍꯧꯖꯤक ꯁꯦꯟ ꯄꯥꯏꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤꯗꯃꯛꯇꯗꯤ ꯄꯥꯏꯅꯤꯡꯗꯦ ꯏꯁꯥꯒꯤꯗꯤ ꯀꯩꯅꯣ ꯈꯔ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯈꯔ ꯆꯥꯔ ꯂꯣꯏꯔꯦ ꯕꯠ ꯑꯩꯅ ꯁꯦꯟ ꯄꯥꯏꯅꯤꯡꯉꯤꯁꯦ ꯏꯃꯥ ꯏꯄꯥ ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯁꯦ ꯃꯁꯤ ꯑꯩ ꯍꯥꯟꯅꯗꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒꯤꯗꯃꯛꯇꯅ ꯁꯦꯟꯁꯦ ꯌꯥꯝ ꯄꯥꯏꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯁꯦꯟꯗ ꯃꯌꯥꯝ ꯄꯥꯏꯔꯗꯤ ꯑꯋꯥꯕ ꯇꯥꯔꯛꯄ ꯀꯥꯟꯗ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯇꯦꯡ ꯇꯧꯕ ꯉꯝꯖꯕꯁꯦ ꯑꯗꯨꯅ ꯉꯝꯃꯛꯇꯕ ꯌꯥꯎꯔꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯗ ꯃꯊꯧ ꯇꯥꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯏꯅꯥꯎꯒꯗꯤ ꯃꯇꯦꯛ ꯑꯃ ꯁꯥꯟꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯇꯣꯏ ꯁꯥꯔꯅꯤ ꯃꯔꯝꯗꯤ ꯑꯩ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯣꯏꯈꯔꯦ ꯃꯌꯥꯝ ꯃꯃꯥꯗꯁꯨ ꯍꯥꯏꯈꯔꯦ ꯏꯆꯥꯅꯨꯄꯥ ꯑꯍꯟꯅꯤ ꯑꯩꯅ ꯁꯤꯀꯣ ꯑꯗꯣ ꯑꯩꯅ ꯕꯕꯥꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯩꯅ ꯕꯕꯥ ꯃꯃꯥ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ Hello. ꯍꯜꯂꯣ Oh, ꯍꯥꯏꯕꯤꯌꯨ. ꯏꯅꯥꯎ ꯈꯥꯕꯒꯤ ꯏꯃꯨꯡ ꯑꯣꯏꯕꯤꯔꯕ꯭ꯔꯥ Oh, ꯃꯥꯅꯦ. ꯀꯅꯥ ꯑꯣꯏꯕꯤꯔꯕ ꯃꯃꯥ ꯑꯣꯏꯕꯤꯔꯣꯏꯔꯥ ꯃꯃꯥ ꯍꯣꯏꯗꯤ ꯑꯥꯗ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯤꯌꯦ ꯃꯣꯏ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯤꯌꯦ. ꯑꯣ ꯀꯅꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯗꯨꯏꯗꯤ ꯃꯣꯏ ꯃꯇꯩ ꯃꯁꯤꯡ ꯑꯣꯏꯗꯣꯏꯅꯦ. ꯑꯣ ꯁꯨꯝ ꯇꯧꯕꯅꯤ ꯏꯇꯩꯃ ꯑꯥ ꯑꯩꯁꯦ ꯑꯁꯥꯝꯗꯒꯤꯅꯦꯕꯀꯣ ꯑꯥ ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯇ꯭ꯌꯨꯕ ꯇꯧꯖꯩꯕꯀꯣ ꯎꯝ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯕꯗ ꯑꯩꯁꯨ ꯁꯤꯡꯖꯃꯩꯗꯒꯤ ꯐꯪꯅꯕꯅꯦꯕꯀꯣ ꯄꯥꯎꯕꯨꯗꯤ ꯅꯍꯥꯟꯅ ꯇꯥꯔꯦꯕꯀꯣ ꯎꯝ ꯑꯩꯁꯨ ꯈꯣꯡ ꯅꯥꯝꯃ ꯁꯣꯏꯔꯒ ꯂꯩꯔꯕ ꯍꯥꯏꯕꯗꯤ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯌꯥꯎꯈꯤꯗ꯭ꯔꯕ ꯑꯣ ꯑꯩ ꯈꯪꯖꯩꯌꯦ ꯑꯗꯣ ꯄꯨꯇꯤꯅꯥꯎꯗꯣ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯏꯇꯩꯃ ꯄꯨꯇꯤꯅꯥꯎꯅꯦ ꯑꯣ ꯑꯣ ꯑꯗꯨꯅ ꯑꯩꯁꯨ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯏꯇꯩꯃ ꯑꯗꯨꯅ ꯎꯝ ꯃꯃꯥꯅ ꯅꯍꯥꯟ ꯀꯞꯄꯒ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣꯗ ꯎꯕꯗ ꯊꯃꯣꯏꯁꯤꯒꯅꯦ ꯑꯗꯨꯝ ꯄꯥꯜꯂꯦ ꯎꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯎꯝ ꯃꯃꯥꯒ ꯌꯥꯝ ꯋꯥꯔꯤꯗꯤ ꯁꯥꯟꯅꯖꯅꯤꯡꯕꯅꯤ ꯎꯝ ꯑꯗꯨꯒꯤ ꯇꯟꯖꯥ ꯐꯪꯒꯗ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯏꯇꯩꯃ ꯍꯧꯖꯤꯛꯇꯤ ꯐꯪꯉꯣꯏꯕꯀꯣ ꯃꯣꯏ ꯑꯥ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯑꯥꯗ ꯃꯥꯒꯤ ꯂꯩꯈꯤꯗꯕ ꯃꯐꯝꯗꯨꯗ ꯂꯩꯔꯣꯟ ꯆꯟꯕ ꯆꯠꯇꯣꯔꯤꯕꯀꯣ ꯍꯣꯏ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯃꯣꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯤ ꯑꯗꯨꯒ ꯃꯥꯁꯦ ꯑꯥꯗ ꯃꯥꯒꯤ ꯂꯩꯈꯤꯗꯕ ꯃꯐꯝꯁꯤꯗ ꯎꯝ ꯂꯩꯔꯣꯟ ꯆꯜꯂ ꯃꯇꯨꯡꯗ ꯍꯜꯂꯛꯑꯒ ꯍꯣꯔꯦꯟ ꯊꯦꯡꯊꯔꯒ ꯅꯨꯃꯤꯗꯥꯡꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗ ꯄꯥꯎꯁꯦ ꯐꯥꯎꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯣꯏ ꯏꯇꯩꯃꯅ ꯈꯔ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯣ ꯑꯩ ꯅꯝꯕꯔꯁꯦ ꯁꯦꯚ ꯇꯧꯁꯤꯟꯕꯤꯔꯣ ꯍꯣꯏ ꯎꯝ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯄꯗ ꯑꯗꯨꯝ ꯏꯇꯩꯃꯅ ꯍꯥꯏꯕꯤꯔꯒꯦ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯖꯒꯦꯀꯣ ꯏꯇꯩꯃ ꯍꯣꯏ ꯎꯝ ꯁꯣꯏꯗꯅ ꯇꯧꯍꯟꯖꯔꯛꯀꯦ ꯍꯣꯏ ꯏꯇꯩꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯎꯝ ꯐꯔꯦ ꯑꯩ ꯊꯝꯖꯔꯒꯦꯀꯣ ꯏꯇꯩꯃ ꯍꯜꯂꯣ ꯍꯜꯂꯣ ꯈꯥꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕꯤꯗꯣꯏꯔꯥ ꯃꯥꯅꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯈꯥꯕꯒꯤ ꯁꯣꯝꯁꯦ ꯉꯥꯏꯈꯣꯀꯣ ꯑꯩ ꯀꯩꯅꯣꯅꯤ ꯈꯥꯕꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅꯤ ꯑꯣ ꯕꯕꯥ ꯑꯥ ꯑꯩ ꯑꯁꯥꯝꯗꯒꯤꯅꯤ ꯕꯕꯥ ꯍꯣꯏ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯆꯥ ꯑꯃꯁꯨ ꯂꯩꯖꯩꯀꯣ ꯕꯕꯥ ꯍꯣꯏ ꯄꯨꯇꯤꯅꯥꯎ ꯍꯥꯏꯅ ꯑꯩꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯒꯤ ꯈꯣꯡ ꯑꯃ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤꯀꯣ ꯅꯆꯥꯁꯨ ꯕꯕꯥ ꯍꯧꯖꯤꯛꯁꯦ ꯆꯍꯤ 3-4 ꯐꯥꯖꯤꯜꯂꯛꯑꯦ ꯕꯕꯥ ꯑꯣ ꯀꯔꯤ ꯊꯧꯗꯣꯛ ꯑꯩ ꯒꯥꯔꯤꯅ ꯊꯣꯝꯕꯤꯕꯗꯒꯤ ꯁꯣꯛꯈꯤꯕꯅꯦ ꯑꯣꯍꯣ ꯌꯣꯠꯀꯤ ꯈꯣꯡ ꯍꯥꯞꯄꯒ ꯃꯅꯤꯄꯨꯔꯗꯁꯨ ꯂꯥꯛꯑꯝꯃꯤ ꯑꯩꯁꯦ ꯕꯕꯥ ꯍꯣꯏ 2022ꯗꯀꯣ 2022ꯒꯤꯗ ꯀꯨꯏꯗ꯭ꯔꯤꯀꯣ ꯑꯗꯨꯒ ꯍꯟꯗꯛ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯕꯗꯒꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯈꯟꯕꯗ ꯉꯝꯈꯤꯗꯦ ꯍꯣꯏ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯅ꯭ꯌꯨꯁꯇ ꯐꯪꯉꯛꯄꯗ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯗꯣ ꯃꯥꯒꯤ ꯍꯣꯏ ꯄꯥꯎ ꯇꯥꯕꯗ ꯌꯥꯝ ꯊꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯩꯁꯨꯀꯣ ꯃꯥꯒꯤ ꯑꯗꯨꯗ ꯊꯧꯗꯣꯛꯁꯤꯗꯤ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯕꯕꯥ ꯑꯩ ꯇꯁꯦꯡꯅ ꯁꯤꯡꯖꯃꯩ 360ꯒꯤꯗ ꯚꯤꯗꯤꯑꯣꯗ ꯎꯕꯗꯣꯕ ꯍꯣꯏ ꯑꯗꯨꯗ ꯍꯥꯏꯗꯤ ꯕꯕꯥꯅ
ꯐꯥꯎꯕꯤꯔꯕ ꯑꯗꯨꯒ ꯐꯤꯂꯤꯡꯁꯇꯣ ꯑꯩꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯕꯕꯥ ꯏꯃꯥꯅ ꯇꯧꯔꯝꯕꯗꯣ ꯍꯣꯏ ꯍꯥꯏꯕꯗꯤ ꯑꯩꯁꯤꯇꯪ ꯍꯤꯡꯉꯗꯤ ꯍꯥꯏꯅꯀꯣ ꯍꯣꯏ ꯑꯗꯨꯒ ꯏꯅꯥꯎꯗꯤ ꯃꯥꯗꯤ ꯑꯊꯧꯕꯅꯤ ꯕꯕꯥ ꯑꯁꯦꯡꯕ ꯍꯤꯔꯣꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅ ꯉꯁꯤ ꯃꯥꯅ ꯊꯋꯥꯏ ꯊꯥꯕ ꯉꯝꯃꯤꯁꯦ ꯃꯁꯤꯒꯤ ꯃꯔꯤꯟꯁꯤꯗꯤ ꯕꯕꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯏꯅꯥꯎ ꯑꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯕꯕꯥ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯑꯍꯟ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯈꯜꯂꯤ ꯑꯩ ꯅꯣꯏ ꯃꯌꯥꯝꯒꯤ ꯋꯥꯍꯩ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯨꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯔꯤꯕꯅꯤꯅꯦ ꯑꯦ ꯕꯕꯥ ꯑꯗꯨꯅꯤ ꯑꯩꯅ ꯕꯕꯥ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯑꯩ ꯅꯝꯕꯔꯁꯦ ꯁꯤꯡꯖꯃꯩ 360ꯗꯒꯤ ꯂꯧꯔꯒ ꯇꯧꯖꯔꯛꯄꯅꯦ ꯍꯣꯏ ꯕꯕꯥ ꯑꯩ ꯃꯃꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯝꯃꯤ ꯑꯗꯨꯒ ꯑꯩꯁꯨꯅꯦ ꯕꯕꯥ ꯑꯩ ꯏꯅꯥꯎꯒꯤꯗꯃꯛꯇꯅꯦ ꯀꯩꯅꯣꯝꯇꯪ ꯑꯩꯁꯨ ꯄꯥꯡꯖꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯑꯌꯥꯕꯁꯤꯗꯤ ꯕꯕꯥꯅ ꯄꯤꯕꯤ ꯇꯥꯅꯤ ꯌꯥꯝꯗꯤ ꯌꯥꯝꯗꯦ ꯕꯕꯥ ꯑꯩ ꯁꯦꯟ 1,000,000 ꯀꯥꯞꯆꯔꯛꯀꯦ ꯇꯧꯕꯅꯦ ꯑꯩꯁꯨ ꯍꯥꯏ ꯅꯪꯅ ꯐꯣꯡꯗꯣꯛꯏꯗꯨꯅ ꯍꯦꯟꯅ ꯄꯦꯜꯂꯦꯅꯦ ꯑꯩ ꯑꯗꯨ ꯅꯣꯏ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯋꯥꯍꯩ ꯀꯌꯥꯗꯨꯅꯅꯤꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯋꯥꯈꯜꯁꯦ ꯊꯥꯊꯔꯒ ꯄꯦꯟꯊꯣꯛꯄ ꯉꯝꯃꯤꯁꯦ ꯑꯩꯗꯤ ꯕꯕꯥ ꯃꯅꯤꯄꯨꯔꯗꯩꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯑꯁꯥꯝꯗꯒꯤꯅꯤ ꯑꯣ ꯑꯩꯅ ꯇꯥꯔꯤꯕ ꯈꯨꯟꯁꯤꯁꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯤꯛꯅ ꯑꯁꯥꯃꯤꯁꯀꯤ ꯃꯔꯛꯇ ꯇꯥꯕꯅꯤ ꯍꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯣꯖꯥꯏ ꯀꯁꯥꯔ ꯁꯤꯜꯆꯔꯔꯣꯝꯗꯗꯤ ꯃꯩꯇꯩ ꯌꯥꯝ ꯇꯥꯏꯀꯣ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝ ꯂꯥꯞꯅꯩ ꯑꯗꯨꯃꯥꯏꯅ ꯄꯣꯄꯨꯂꯦꯁꯟ ꯇꯥꯔꯝꯃꯒꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯉꯝꯕ ꯇꯧꯖꯔꯝꯒꯅꯤ ꯑꯩꯗꯤ ꯌꯥꯝ ꯇꯣꯡꯅꯤꯡꯉꯦ ꯕꯕꯥ ꯑꯣ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯒ꯭ꯔꯨꯞꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯜꯂꯤꯕꯩꯁꯤꯗꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯕꯕꯥ ꯍꯦꯛꯇ ꯌꯨꯝꯒꯤ ꯃꯤ ꯏꯁꯥꯒꯤꯅꯤ ꯈꯟꯗꯅ ꯑꯩ ꯄꯥꯎ ꯑꯁꯦ ꯐꯥꯎꯖꯔꯛꯄꯅꯦ ꯃꯥꯅꯤ ꯕꯕꯥ ꯃꯃꯥꯗꯤ ꯂꯩꯕ ꯃꯃꯥꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯃꯃꯥꯗ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯚꯤꯗꯤꯑꯣꯗ ꯎꯕꯗ ꯑꯩ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯝꯕꯅꯤ ꯉꯔꯥꯡꯁꯨ ꯑꯩ ꯇꯧꯔꯝꯕꯗ ꯐꯪꯅꯗ꯭ꯔꯕ ꯍꯣꯏ ꯃꯃꯥ ꯂꯩꯕ꯭ꯔꯣ ꯕꯕꯥ ꯂꯩꯗꯤ ꯂꯩꯌꯦꯕꯀꯣ ꯑꯥ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯩꯀꯩ ꯇꯧꯔꯒ ꯃꯥꯁꯦ ꯈꯤꯇꯪ ꯃꯥꯁꯦ ꯋꯥꯔꯤ ꯁꯥꯔꯤꯑꯕꯀꯣ ꯈꯤꯇꯪ ꯑꯥ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯅꯕ ꯍꯥꯏꯅ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯥ ꯇꯧ ꯃꯥꯁꯦ ꯈꯤꯇꯪꯗꯤ ꯍꯥꯟꯅꯩꯗꯨꯃꯛꯇꯤ ꯅꯠꯇꯦ ꯈꯤꯇꯪ ꯅꯣꯔꯃꯦꯜ ꯑꯣꯏꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯨ ꯈꯤꯇꯪ ꯐꯔꯦꯕꯀꯣ ꯑꯥ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯎꯝ ꯑꯩꯅ ꯍꯣꯔꯦꯟ ꯇꯧꯔꯛꯄꯗ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯕꯕꯥ ꯑꯩ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯝꯕꯅꯦ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯔꯣꯏꯌꯦ ꯑꯩꯅꯅꯦ ꯇꯟꯖꯥ ꯆꯥꯕꯗꯨꯗ ꯇꯧꯔꯛꯑꯒꯦꯀꯣ ꯍꯣꯏ ꯕꯕꯥ ꯑꯗꯨꯗꯤ ꯑꯩ ꯐꯣꯟ ꯂꯥꯛꯄ ꯉꯥꯏꯔꯒꯦ ꯍꯣꯏ ꯍꯣꯏ ꯀꯣ ꯕꯕꯥ ꯅꯣꯏꯅ ꯍꯥꯏꯕ ꯅꯣꯏꯅ ꯑꯩ ꯈꯔ ꯕꯕꯥꯒꯤ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯊꯧꯒꯠꯄꯤꯅꯕ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯊꯑꯣꯏꯅ ꯇꯧꯔꯛꯏꯅꯤ ꯑꯦꯁ ꯃꯥꯅꯤ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯔꯛꯄꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯕꯕꯥ ꯑꯩꯈꯣꯏ ꯈꯤꯇꯪꯕꯨꯗꯤ ꯂꯩꯁꯤ ꯆꯥꯎꯊꯣꯛꯏꯁꯦ ꯑꯩꯈꯣꯏ ꯂꯩ ꯕꯕꯥ ꯀꯔꯤꯝ ꯈꯟꯒꯅꯨ ꯍꯣꯏ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯈꯩꯁꯨ ꯂꯣꯏ ꯂꯩ ꯕꯕꯥꯒꯤ ꯍꯣꯏ ꯑꯗꯨ ꯕꯕꯥꯅ ꯈꯔ ꯃꯃꯥꯗ ꯇꯝꯕꯤꯌꯣ ꯍꯣꯏ ꯇꯝꯒꯦ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯁꯥꯟꯅꯕꯗꯣ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯒꯦꯕꯀꯣ ꯕꯕꯥ ꯁꯤ ꯅꯝꯕꯔꯁꯦ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣꯀꯣ ꯍꯣꯏ ꯐꯩ ꯑꯩ ꯅꯣꯏ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩ ꯋꯥꯍꯩ ꯃꯌꯥꯝꯁꯤ ꯑꯗꯨꯒ ꯇꯥꯔꯒ ꯕꯕꯥ ꯑꯩ ꯕꯕꯥꯒꯤ ꯍꯣꯏ ꯖꯤꯄꯦ ꯅꯝꯕꯔꯁꯦ ꯁꯤꯗ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯌꯦ ꯑꯩꯒꯤꯗꯤ ꯖꯤꯄꯦ ꯀꯩꯅꯣ ꯑꯣꯏꯗꯤꯌꯦ ꯀꯔꯝꯕ ꯅꯝꯕꯔꯗꯅꯣ ꯕꯕꯥ ꯑꯗꯨ ꯍꯥꯏꯕꯤꯔꯛꯀꯦ ꯉꯥꯏꯈꯣ ꯑꯉꯥꯡꯒꯤꯗꯀꯣ ꯎꯝ ꯖꯤꯄꯦ ꯀꯥꯞꯄ ꯌꯥꯕ ꯀꯩꯅꯣꯗꯣ ꯀꯥꯞꯇ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯃꯌꯥꯝꯕ ꯈꯛꯇꯅꯦꯕ ꯖꯤꯄꯦ ꯑꯣ ꯁꯤꯖꯤꯟꯅꯔꯝꯕꯁꯦ ꯑꯗꯨꯗꯤ ꯕꯕꯥ ꯃꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯣ ꯀꯧꯕꯤꯒꯅꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯕꯥ ꯇꯧꯔꯀꯥꯟꯗꯅꯦ ꯑꯩ ꯁꯤꯌꯣꯔ ꯄꯥꯎ ꯐꯥꯎꯅꯒꯦ ꯀꯩꯒꯤ ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯔꯒ ꯑꯩꯅꯗꯤ ꯀꯩꯗꯧꯕꯩ ꯇꯧꯔꯣꯏꯗꯣꯏꯅꯣ ꯆꯨꯝꯃꯤ ꯕꯕꯥ ꯎꯝ ꯑꯗꯨꯅ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡ ꯈꯔ ꯊꯧꯒꯠꯀꯦ ꯍꯣꯏ ꯑꯗꯨꯒ ꯖꯤꯄꯦ ꯅꯝꯕꯔꯗꯨꯁꯨ ꯑꯗꯨꯒ ꯑꯣꯏꯅ ꯈꯪꯍꯟꯕꯤꯔꯒ ꯕꯕꯥ ꯑꯩ ꯉꯥꯏꯒꯦ ꯍꯣꯏ ꯐꯔꯦ ꯅꯪ ꯍꯣꯏ ꯑꯩ ꯍꯣꯏ ꯕꯕꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯂꯤ ꯅꯨꯡꯁꯤ ꯕꯕꯥ ꯃꯃꯥ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯑꯩ ꯍꯣꯏ ꯑꯗꯨꯒ ꯏꯅꯥꯎꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯎꯅꯕ ꯐꯪꯍꯧꯗ꯭ꯔꯁꯨ ꯃꯥꯗꯤ ꯑꯊꯧꯕꯅꯤ ꯕꯕꯥ ꯃꯥꯗꯤ ꯑꯣ ꯑꯁꯦꯡꯕ ꯍꯤꯔꯣꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯕꯕꯥ ꯆꯥꯎꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯏꯆꯥ ꯑꯃ ꯐꯪꯕꯤꯔꯤꯗꯣ ꯕꯕꯥꯅ ꯃꯥꯅꯤ ꯆꯥꯎꯊꯣꯛꯑꯦ ꯑꯗꯣ ꯑꯩꯅꯅꯦ ꯍꯧꯖꯤꯛꯁꯦ ꯎꯝ ꯏꯆꯥꯅꯤ ꯈꯜꯂꯒ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯔꯤꯅꯤꯀꯣ ꯍꯥꯏꯕꯤꯌꯨ ꯕꯕꯥ ꯑꯩ ꯃꯥꯒꯤ ꯐꯣꯇꯣ ꯎꯕ ꯉꯝꯗꯦꯅꯦ ꯆꯨꯝꯃꯤ ꯕꯕꯥ ꯑꯗꯨꯗꯤ ꯀꯥꯏ ꯉꯝꯗꯣꯏꯅꯣ ꯕꯕꯥ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯉꯁꯤ ꯍꯤꯡꯍꯧꯔꯤꯁꯦ ꯑꯩꯁꯨ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯊꯥꯔꯝꯃꯒꯗꯤ ꯕꯕꯥ ꯃꯃꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕ ꯐꯪꯉꯤꯗꯣ ꯑꯗꯨꯃꯛ ꯑꯩꯒꯤ ꯃꯃꯥ ꯕꯕꯥꯗꯁꯨ ꯎꯔꯝꯗꯣꯏꯅꯤ ꯑꯗꯨꯅ ꯃꯥꯅꯤ ꯈꯣꯡ ꯑꯃ ꯌꯥꯎꯍꯧꯗ꯭ꯔꯁꯨ ꯏꯆꯥꯁꯤ ꯉꯁꯤ ꯃꯤꯠꯇ ꯎꯕ ꯐꯪꯕꯁꯦ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯁꯃꯥꯖꯀꯤ ꯃꯤꯠꯇ ꯑꯩ ꯁꯣꯏꯅꯥꯏꯕ ꯑꯣꯏꯔꯝꯕꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯠꯇꯗꯤ ꯑꯩ ꯀꯩꯁꯨ ꯁꯣꯏꯅꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯣꯏꯅꯥꯏꯕ ꯃꯣꯏ ꯅꯠꯇꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯠꯇꯗꯤ ꯑꯁꯦꯡꯕ ꯃꯌꯥꯝꯅ ꯁꯣꯏꯅꯥꯏꯕ ꯑꯣꯏꯅ ꯎꯔꯒꯁꯨ ꯁꯅꯥꯅꯤꯅꯦ ꯆꯨꯝꯃꯤ ꯑꯗꯨꯅ ꯕꯕꯥꯒ ꯃꯃꯥꯒꯤ ꯑꯉꯥꯡꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯍꯣꯏ
ꯏꯔꯥꯡ ꯑꯗꯨꯗ ꯂꯥꯟ ꯑꯗꯨꯗ ꯌꯥꯎꯗꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅ ꯊꯋꯥꯏ ꯊꯥꯕꯤꯈ꯭ꯔꯦꯀꯣ ꯕꯕꯥ ꯍꯣꯏ ꯑꯗꯨꯏꯁꯨ ꯈꯤꯇꯪ ꯈꯛ ꯁꯣꯛꯄ ꯑꯄꯟ ꯑꯗꯨꯃꯥꯏꯅ ꯑꯁꯣꯏ ꯑꯉꯥꯝ ꯁꯣꯛꯑꯝꯃꯒ ꯂꯩꯔꯝꯃꯒ ꯃꯤꯠꯇ ꯎ ꯐꯪꯉꯝꯃꯗꯤ ꯀꯌꯥꯝ ꯊꯃꯣꯏꯗꯣ ꯄꯦꯜꯂꯝꯒꯅꯤ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯥꯅꯤ ꯐꯤꯂꯤꯡꯁꯇꯣ ꯑꯩ ꯐꯥꯎꯕ ꯉꯝꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯕꯥ ꯑꯗꯨꯅ ꯍꯣꯏ ꯑꯩ ꯉꯁꯤ ꯍꯤꯡꯕ ꯐꯪꯖꯍꯧꯕꯁꯦ ꯕꯕꯥ ꯃꯁꯤꯒꯤ ꯃꯍꯥꯎꯁꯦ ꯏꯃꯥ ꯕꯕꯥꯅ ꯍꯣꯏ ꯆꯞ ꯆꯥꯕꯤ ꯐꯪꯉꯝꯗꯣꯏꯅꯦ ꯍꯥꯏꯗꯣ ꯑꯩ ꯈꯪꯉꯦ ꯕꯕꯥ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯨꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯅꯝꯕꯔꯁꯦ ꯅꯤꯔꯒ ꯊꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯇꯧꯖꯔꯛꯏꯅꯦꯕ ꯍꯣꯏ ꯐꯩ ꯌꯥꯝꯅ ꯑꯩꯅꯁꯨ ꯏꯆꯥꯕꯨ ꯊꯥꯒꯠꯂꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯆꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕꯅꯤ ꯑꯦ ꯕꯕꯥ ꯀꯔꯤꯝ ꯈꯟꯒꯅꯣ ꯑꯩ ꯃꯅꯤꯄꯨꯔ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯕꯕꯥ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯄꯨꯟꯗꯣꯏꯅꯤ ꯅꯆꯥꯅꯨꯄꯥ ꯑꯆꯧꯕ ꯑꯃꯈꯛ ꯂꯩꯔꯕꯅꯤ ꯁꯤꯗ ꯂꯩ ꯂꯩ ꯑꯩ ꯍꯧꯖꯤꯛ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯅꯪꯒꯤ ꯋꯥꯍꯩꯗꯨꯗ ꯑꯥ ꯏꯆꯥ ꯅꯨꯄꯥ ꯑꯅꯤ ꯑꯃꯨꯛ ꯁꯨꯔꯤꯕꯅꯤ ꯁꯨꯔꯦ ꯕꯕꯥ ꯑꯩ ꯂꯩꯔꯦ ꯎꯝ ꯎꯝ ꯑꯩ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯂꯩꯔꯕꯅꯦ ꯕꯕꯥ ꯑꯩ ꯂꯥꯛꯇꯣꯏꯅꯤ ꯍꯣꯏ 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 ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯃꯥꯕꯨꯁꯨ ꯑꯩ ꯀꯩ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔ ꯐꯖꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯗꯣꯏꯅꯤ ꯃꯃꯥꯕꯨ ꯍꯣꯏ ꯐꯣꯟ ꯍꯣꯏ ꯇꯧꯍꯜꯂꯣꯀꯣ ꯕꯕꯥ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯕꯕꯥ ꯑꯗꯨꯑꯣꯏꯗꯤ ꯃꯃꯥ ꯇꯧꯍꯜꯂꯛꯑꯀꯥꯟꯗ ꯑꯩ ꯉꯥꯏꯔꯒꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯍꯣꯏ ꯍꯣꯏ ꯕꯕꯥ ꯍꯥꯎ ꯑꯩ ꯈꯥꯕꯩ ꯃꯃꯥꯅꯦ ꯃꯃꯥ ꯑꯩ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯉꯔꯥꯡꯁꯦ ꯇꯧꯔꯝꯃꯦ ꯑꯗꯒꯤꯗꯤ ꯃꯃꯥ ꯊꯦꯡꯅꯗ꯭ꯔꯦ ꯉꯁꯥꯏꯃꯨꯛ ꯇꯧ ꯀꯥꯟꯗ ꯃꯃꯥꯗꯣ ꯃꯌꯥꯝꯒ ꯋꯥꯔꯤ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯑꯩ ꯑꯗꯨꯅ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯕ ꯂꯥꯛꯄꯗꯨꯗꯀꯣ ꯃꯃꯥꯗꯨ ꯁꯪꯗꯕ ꯉꯁꯤꯁꯦ ꯏꯃꯥ ꯍꯥꯎ ꯇꯥꯏꯌꯦ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨꯀꯣ ꯅꯆꯥꯅꯨꯄꯥꯅꯦ ꯑꯁꯥꯝꯗꯒꯤꯅꯤ ꯑꯣ ꯏꯕꯨꯡꯉꯣ ꯑꯁꯥꯝꯗꯒꯤ ꯃꯥꯅꯦ ꯃꯃꯥ ꯑꯩꯁꯨꯅꯦ ꯑꯣ ꯑꯩꯁꯨ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯒꯥꯔꯤꯅ ꯀꯟꯅ ꯊꯣꯝꯕꯤꯔꯝꯕꯗꯒꯤ ꯌꯥꯎꯈꯤꯗ꯭ꯔꯦ ꯌꯥꯝ ꯋꯥꯅ ꯍꯤꯡꯍꯧꯕꯅꯦ ꯅꯆꯥꯁꯦ ꯏꯕꯨꯡꯉꯣ ꯑꯗꯨꯒꯅꯦ ꯃꯃꯥ ꯃꯃꯥꯒꯤ ꯑꯩ ꯁꯤꯡꯖꯃꯩ 360ꯗ ꯄꯥꯎ ꯐꯪꯕꯗꯣ ꯑꯗ ꯑꯩ ꯏꯅꯥꯎꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯩꯁꯨ ꯏꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯏꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯣ ꯈꯔꯇ ꯑꯣꯏꯔꯁꯨ ꯁꯔꯨꯛ ꯌꯥꯒꯦꯅ ꯑꯩꯅ ꯐꯣꯟ ꯇꯧꯖꯔꯛꯄꯅꯦ ꯏꯃꯥ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯇꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗꯨꯕꯨꯅꯦ ꯏꯃꯥꯅꯅꯦ ꯍꯥꯟꯅ ꯑꯩꯁꯦ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯏꯃꯥꯁꯦ ꯀꯔꯤꯝ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯏꯆꯥꯒꯤ ꯋꯥꯈꯜꯗ ꯀꯣ ꯃꯃꯥ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯏꯃꯥꯅ ꯏꯃꯥꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗ ꯎꯕꯗ ꯐꯪꯕꯗ ꯈꯪꯉꯦꯕ ꯏꯃꯥ ꯑꯗꯣ ꯏꯕꯨꯡꯉꯣ ꯃꯃꯥꯅꯅꯦ ꯅꯨꯡꯉꯥꯏꯇꯕ ꯌꯥꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯃꯃꯥ ꯏꯆꯥꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒꯁꯨ ꯅꯨꯡꯉꯥꯏꯀꯣ ꯃꯃꯥ ꯀꯔꯤꯝ ꯈꯟꯒꯅꯣ ꯅꯆꯥꯅꯨꯄꯥ ꯕꯕꯥꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯅꯆꯥꯅꯨꯄꯥ ꯑꯍꯟ ꯑꯃꯈꯛ ꯂꯩꯔꯤ ꯑꯗꯨꯁꯨ ꯑꯁꯥꯝꯗ ꯂꯩ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏ ꯂꯩ ꯈꯜꯂꯒꯦ ꯏꯃꯥ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯔꯣꯏ ꯇꯧꯒꯅꯨꯀꯣ ꯏꯃꯥ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤꯅꯦ ꯃꯃꯥ ꯑꯩ ꯈꯪꯉꯦ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯥꯗꯤ ꯑꯊꯧꯕꯅꯦ ꯃꯃꯥ ꯃꯥꯗꯤ ꯑꯁꯦꯡꯕ ꯍꯤꯔꯣꯅꯦ ꯕꯕꯥꯗꯁꯨ ꯍꯥꯏꯅꯤ ꯌꯨꯝꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅꯤ ꯏꯅꯥꯎꯁꯦ ꯑꯊꯧꯕ ꯍꯤꯔꯣꯅꯦꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯁꯥꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯜꯂꯒꯦꯅ ꯊꯣꯛꯂꯛꯑꯒ ꯃꯌꯥꯝ ꯂꯩꯈꯤꯕ ꯌꯥꯎꯔꯤꯁꯦ ꯑꯁꯦꯡꯕ ꯍꯤꯔꯣ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯏꯃꯥ ꯌꯨꯝꯗ ꯐꯝꯃꯒ ꯏꯔꯥꯡ ꯁꯥꯕꯗꯣ ꯑꯗꯨ ꯑꯁꯦꯡꯕ ꯍꯤꯔꯣ ꯅꯠꯇꯦ ꯃꯃꯥ ꯑꯗꯨꯒ ꯏꯃꯥ ꯏꯆꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯏꯃꯥ ꯊꯧꯅꯥꯁꯦ ꯍꯥꯞꯄꯒꯤ ꯏꯃꯥ ꯀꯟꯈꯠꯂꯒꯦꯀꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯟꯈꯠꯄꯤꯌꯨ ꯏꯃꯥꯗꯤ ꯏꯃꯥꯅ ꯄꯣꯛꯆꯕ ꯐꯪꯉꯤꯗꯣ ꯑꯗꯨꯗꯤ ꯃꯃꯥ ꯌꯥꯝ ꯇꯥꯡꯉꯕꯅꯤ ꯏꯃꯥꯅ ꯈꯥꯕꯒꯨꯝꯕ ꯏꯅꯥꯎ ꯑꯃ ꯑꯗꯨꯃꯥꯏꯅ ꯏꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯗꯨꯒ ꯏꯃꯥꯕꯨꯁꯨ ꯌꯥꯝ ꯊꯧꯅꯥ ꯍꯥꯏꯗꯤ ꯊꯥꯒꯠꯆꯅꯤꯡꯉꯥꯏꯅꯤ ꯃꯃꯥꯅ ꯅꯪ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯃꯃꯥꯅ ꯊꯥꯗꯣꯛꯇ꯭ꯔꯒꯗꯤ ꯏꯃꯥ ꯂꯥꯟꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯏꯃꯥꯅ ꯑꯌꯥꯕ ꯄꯤꯕꯒꯤ ꯃꯥ ꯆꯠꯂꯤꯅꯤ ꯑꯗꯨꯏꯗꯤ ꯏꯃꯥꯒꯤꯗꯃꯛꯇꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯁꯦ ꯃꯥꯡꯈꯤꯕ ꯌꯥꯗꯦꯀꯣ ꯑꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯊꯣꯛꯄꯅꯤ ꯃꯃꯥ ꯑꯗꯨꯅ ꯂꯥꯟ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥ ꯑꯩꯈꯣꯏꯒꯤꯁꯨ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯑꯁꯨꯃꯥꯏꯅ ꯈꯔ ꯌꯥꯎꯕꯅꯤ ꯃꯃꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯃꯥ ꯁꯦꯌꯔ ꯇꯧꯔꯤꯈꯩ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯨꯠ ꯁꯝꯅꯔꯒ ꯅꯨꯡꯁꯤꯅꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯂꯣꯏ ꯇꯥꯟꯅꯔꯤꯈꯩ ꯃꯃꯥ ꯅꯨꯡꯉꯥꯏꯇꯕ ꯀꯣꯝꯗꯣꯏꯅꯤ ꯄꯨꯛꯅꯤꯡꯗꯣ ꯏꯃꯥ ꯀꯞꯄꯔꯣꯏꯗ ꯏꯃꯥ ꯀꯞꯄꯅꯨ ꯏꯃꯥꯅ ꯀꯔꯤꯒꯤ ꯀꯞꯄꯨꯗꯒꯦ ꯏꯃꯥ ꯀꯞꯄꯅꯨ ꯏꯃꯥꯒꯤ ꯕꯕꯥꯗꯨ ꯉꯁꯥꯏ ꯍꯥꯏꯔꯒ ꯏꯆꯥ ꯑꯍꯨꯝꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯍꯟ ꯑꯃ ꯁꯤꯗ ꯂꯩꯔꯦ
ko ai Manipur lakpaga mama thengnagani baba thengnagani ai Manipur 2022 da jala kaima mamang chahi aduda mama ai khong yot ki hapaga laini aduda su ai anam pham chali aduga hanak ti am khena nunga ai sa gi mum ma jala ire ai mama na han tap ki go na khan gawani ima na phawi do ai ju mama kam changwan hingawi ko mama mapa na khangi ko ai ngonda di hoji baba to jing sa hai gi bani ai ngonda di hoji khong nam yaw chen a to meeting ngi ngajo mama mapa na di ko baba ma di han we bai di adu moina iku hingnaga u phangjabase kya marauramani na khali ado maina mama na kappu ubado atita aisane nungai tabado haidi phau ngam yaduna era ima gi number ai laukani aduga ima bu phone tawgani aduga aidi ima tasing hai kan chen paijate adu isune mama ai gi isa gi ko khara dum thamle dana hidak lang ta khara phala matau tara ado mama aseng mini si je ima na kari khani kangde ai na khan grabani ai jo ya inaw kitang pana lising amaka soidana thado nya ngai bungo isani gune thongna hamgano apun mana pangani khalaji aduni mama apun mana pangani ai kaparoi thongna je leina ba kapi goni ma kapi ko kapi ya ke ima haise loira bani mama ma'am imani lana sa ma'am atay su sa pili ko loina mo ki mama mam leiga tani adana ai khoina mapana ta so ima akhoi se loina apunba sasta mama uttaba ya de do ko je loina imani atani na ko adu mo wakhan kara chenye na ta do ma ai yam thina nungsi mama na da baina kapo ta senga nungai te ai ki matam na taw yo ta pura ni sing ni aduna ai na nungsi manana phone se taw jar pani ma Vale, man. Hello, ne bungo. Mama na ne. Si humni mari ni jida mama ki thumo ju am ti chale bako. Duga ne. Harang itagi aroi de mathau mangam pangthok ku sat je. Mama ki thauna ma api ne bungo. No sidro mama mama. Hai bi mama. Aina thawon dong da ai gi thawon dong wa lamje ai gi lamje thawon dong ne bako. 서건 동부하다 이자제 복서가 오래가지고 이랑 소이도 못하면 가당들 하이고 람지가 아이 이자제 봉나 돈마기 머리까지 오이는 내람네 아이 이자제 마마 아이 그때는 복서가 오래도 이자제 마마 야 마마 내람네 칼라가 내이네 까빠로이 아이기 동나 할래로이 칼라가네 또 아이 나랑되게 아이 사제 와칸제 짤로보되게 이렇게 딱 용하고 파이 이자기다망타 mama mayam leramdo ai da orandre ai ne puksha bo oraga du icham mama du watana bo leram haddo ima ne nang pelo bodu ne khale ima mama ya sim ai di ichani nang ju ima wari dum thage bu ko magi kanse page data bamje tang siktak taweba ko akhoi sikpa haidaba ko tang sikpa haido aida aina mabu pokserugo olbanina ngagi wakhanda sai ai mapangi mayumduda ai jani yumhuje leitramane andagi akhoi lekai gi kan poloibam leidana achida jo ai isangi jagadi yarambrani ichana aada lehawji aiga yam thamnabagi ganose khale baimano ai ichabe bisida thamam adara hoi mayang gi honari matong inadi tawena ko ano ngana ne ngana ichana la pada yasi kondbongda chagi thamam haidare ne hoi na kano tawe bako ana duri maphamida aina mama mo urubagi ai cham sijaburi chagi akoi inching khubam amatang tawraga mata da mama na seba tawbudi tawhina din masa na mama da budi tawnai adubu ichana lai oina takhrabani na mama aina seba tawbuda kaididana ko chummi mama adu chagi ne inching modi amatang di ai kondongida ayukki nungdangi miyamgi oina takhaju mama ai nakta lendana leiri habado
ꯑꯩꯅ ꯑꯗꯨ ꯄꯥꯝꯖꯩꯌꯦꯕꯀꯣ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯃꯃꯥꯅꯅꯦ ꯑꯗꯨꯁꯨ ꯇꯧꯒꯦ ꯑꯗꯒꯤ ꯅꯪꯅꯁꯨ ꯂꯥꯛꯄꯗ ꯍꯣꯏ ꯅꯪ ꯃꯃꯥ ꯅꯃꯥꯗꯤ ꯈꯟꯕ ꯉꯝꯃꯣꯏꯗꯔꯣ ꯃꯃꯥ ꯑꯩꯒꯤ ꯏꯃꯥꯅꯤ ꯈꯟꯕꯒꯤꯅꯤ ꯃꯃꯥ ꯉꯔꯥꯡꯅ ꯑꯩ ꯄꯥꯎ ꯐꯥꯎꯖꯔꯦ ꯑꯩ ꯍꯣꯏ ꯁꯦꯟ ꯈꯛꯇ ꯃꯇꯦꯡ ꯇꯧꯕꯒꯤ ꯑꯣꯏꯔꯝꯕꯅꯤ ꯃꯃꯥ ꯑꯩ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯑꯩ ꯂꯩꯕ ꯌꯥꯔꯣꯏ ꯑꯩ ꯉꯔꯥꯡꯗꯒꯤ ꯑꯩꯁꯨ ꯆꯥꯎꯊꯣꯛꯆꯒꯦ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯃꯃꯥꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯁꯦ ꯃꯃꯥ ꯑꯗꯨꯅꯦ ꯃꯃꯥ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯈꯜꯂꯦ ꯃꯃꯥ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯏꯃꯥ ꯉꯥꯛꯇꯅꯤ ꯑꯩꯅ ꯈꯟꯕꯗ ꯄꯨꯛꯆꯦꯜꯁꯦ ꯃꯃꯥꯅ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯣ ꯏꯆꯥꯒꯤ ꯏꯃꯥ ꯑꯩꯅ ꯄꯣꯛꯆꯔꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯌꯥꯝꯁꯦ ꯃꯃꯥ ꯃꯌꯥꯝꯅ ꯃꯥꯅꯤ ꯅꯨꯡꯁꯤꯕꯗ ꯎꯕꯗ ꯑꯩꯁꯨ ꯄꯨꯛꯅꯤꯡ ꯄꯦꯜꯂꯦ ꯃꯌꯥꯝꯅ ꯃꯃꯥ ꯑꯩꯈꯣꯏꯗ ꯆꯠꯄꯤꯕ ꯑꯗꯨꯒ ꯁꯦꯟꯒꯤ ꯇꯦꯟꯕꯥꯡ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯁꯨꯃꯥꯏꯅ ꯍꯣꯏ ꯄꯨꯟꯅꯅ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯂꯥꯛꯑꯗꯤ ꯀꯅꯥꯝꯇꯅꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯃꯣꯏ ꯏꯃꯥ ꯑꯗꯨꯒ ꯉꯝꯁꯨ ꯉꯝꯃꯣꯏ ꯑꯇꯣꯞꯄꯅ ꯍꯦꯟꯖꯤꯟꯕ ꯑꯗꯨꯅ ꯆꯥꯏꯔ ꯂꯩꯒꯦꯔꯥ ꯂꯥꯞꯅ ꯂꯩꯒꯦꯔꯥ ꯑꯩꯈꯣꯏꯗꯤ ꯏꯒꯤ ꯃꯔꯤ ꯉꯥꯛꯇꯅꯤ ꯏꯃꯥ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯄꯗ ꯑꯩꯈꯣꯏꯗꯁꯨ ꯄꯥꯜꯂꯤ ꯑꯗꯨꯅ ꯏꯃꯥ ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯗꯨꯅ ꯏꯃꯥꯗ ꯁꯣꯏꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯏꯃꯥꯒ ꯑꯩ ꯄꯥꯎ ꯐꯥꯎꯖꯒꯦꯅ ꯉꯁꯥꯏꯗꯤ ꯉꯥꯏꯔ ꯂꯩ ꯍꯣꯏ ꯑꯩꯁꯨ ꯉꯁꯤꯒꯤꯅꯦꯀꯣ ꯁꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯒꯤ ꯂꯝꯒꯤ ꯑꯣꯏꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯄ ꯏꯃꯥ ꯃꯌꯥꯝꯁꯤꯡꯁꯤꯅꯀꯣ ꯁꯨꯝ ꯃꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯟꯅꯕꯅꯤꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯇꯝꯁꯦ ꯏꯐꯪ ꯐꯪꯈꯤꯗꯕ ꯑꯗꯣ ꯃꯄꯥꯅ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯅꯆꯥꯅꯨꯄꯥ ꯑꯃꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯁꯥꯟꯅꯔꯣ ꯑꯗꯨ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯒ ꯃꯄꯥꯒꯁꯨ ꯑꯥꯗ ꯆꯠꯈꯤꯑꯕꯀꯣ ꯐꯣꯟꯁꯦ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯇꯧꯔꯒ ꯍꯣꯏ ꯑꯗꯨꯅ ꯃꯃꯥꯁꯨ ꯀꯩꯅꯣꯅꯤ ꯑꯄꯪꯕ ꯑꯩꯈꯣꯏꯒꯤ ꯂꯋꯥꯏꯗ ꯆꯥꯎꯖꯕ ꯁꯨꯔ ꯅꯣꯝꯃꯒ ꯆꯥꯖꯕ ꯍꯥꯏꯕ ꯃꯤꯗꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ ꯂꯩꯕꯥꯛꯁꯤꯃ ꯂꯣꯏ ꯆꯞ ꯃꯥꯟꯅꯩꯅꯤ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯟꯊꯅ ꯈꯟꯕꯤꯒꯅꯨ ꯀꯗꯥꯏꯗ ꯂꯋꯥꯏ ꯀꯔꯤ ꯋꯥꯅ ꯁꯨꯕ ꯀꯅꯥꯝꯇ ꯑꯋꯥꯕ ꯅꯠꯇꯦ ꯏꯃꯥꯗꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏ ꯑꯊꯧꯕꯅꯤ ꯑꯊꯧꯕꯒꯤ ꯃꯃꯥꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟ ꯐꯪꯉꯤ ꯃꯃꯥ ꯑꯁꯤ ꯃꯃꯥꯗ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯄꯦꯟꯕ ꯅꯥꯏꯔꯣꯏ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩꯅ ꯊꯥꯒꯠꯂꯤꯁꯦ ꯃꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯏꯅꯥꯎꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯜꯁꯦ ꯃꯁꯤ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯕ ꯑꯁꯦꯡꯕ ꯃꯔꯤꯜꯅꯤ ꯃꯥꯅ ꯌꯥꯝ ꯊꯧꯅꯥ ꯂꯩꯔ ꯀꯤꯗꯕꯤꯗ ꯑꯁꯨꯃꯥꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯉꯝꯕꯁꯦ ꯃꯁꯤ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟ ꯃꯃꯥ ꯌꯥꯝ ꯋꯥꯠꯂꯦ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯒꯦꯅ ꯊꯣꯛꯄꯤꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯃꯈꯣꯏꯁꯦ ꯇꯁꯦꯡꯅꯅꯦ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧ ꯃꯇꯝꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯁꯤꯅꯤꯅ ꯑꯩꯅ ꯈꯪꯗꯕꯗꯣ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯥ ꯍꯣꯏ ꯑꯗꯨꯅ ꯏꯃꯥ ꯅꯪ ꯃꯃꯥ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯐꯣꯡꯗꯣꯛꯑꯦ ꯑꯩꯈꯣꯏ ꯃꯃꯥꯡ ꯊꯥꯔ ꯆꯠꯄ ꯇꯥꯏ ꯃꯃꯥ ꯑꯩꯁꯨ ꯃꯃꯥꯡ ꯊꯥꯔ ꯆꯠꯂꯤ ꯑꯗꯨ ꯃꯃꯥꯗꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯃꯊꯧ ꯇꯥꯏ ꯑꯩ ꯇꯁꯦꯡꯅ ꯃꯅꯥꯛꯇꯁꯨ ꯃꯅꯥꯛ ꯂꯩꯔꯝꯃꯗꯤ ꯇꯁꯦꯡꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯦ ꯃꯃꯥ ꯍꯧꯖꯤꯛ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯃꯃꯥꯡ ꯊꯥꯏꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯉꯝꯗꯣꯏꯅꯤ ꯑꯗꯨꯒ ꯃꯃꯥ ꯅꯪ ꯁꯨꯡꯁꯣꯟ ꯁꯣꯟꯊꯒꯅꯨꯀꯣ ꯅꯪ ꯁꯣꯟꯊꯔꯗꯤꯅꯦ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯂꯩꯔꯦꯅ ꯏꯅꯥꯎꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯗꯦ ꯑꯗꯨꯒ ꯑꯩ ꯀꯣꯟꯅ ꯁꯥꯟꯅꯖꯔꯛꯀꯦ ꯃꯃꯥ ꯅꯝꯕꯔ ꯁꯦꯚ ꯇꯧꯖꯔꯕꯅꯤꯅ ꯑꯗꯨꯒ ꯑꯩꯁꯨ ꯁꯣꯝꯗ ꯂꯩꯀꯣ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯑꯍꯟ ꯑꯃꯁꯨ ꯑꯩꯅ ꯍꯦꯛ ꯁꯣꯝꯗ ꯀꯞꯄꯗꯤ ꯑꯁ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯛꯑꯣꯏꯅ ꯈꯔ ꯈꯟꯕꯤꯌꯨ ꯈꯟꯒꯦ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯃꯃꯥ ꯀꯞꯄꯔꯣꯏꯌꯦ ꯃꯃꯥ ꯀꯞꯄꯅꯨꯀꯣ ꯃꯃꯥ ꯀꯞꯄꯗꯤ ꯅꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯃꯥ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯃꯥꯒꯤ ꯏꯆꯥꯅ ꯆꯈꯤꯗꯣ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯀꯞꯀꯗꯕ ꯑꯣꯏꯗꯤ ꯃꯊꯛꯇꯒꯤ ꯅꯨꯡꯉꯥꯏꯔꯒ ꯃꯥꯅ ꯑꯗꯨꯝ ꯈꯜꯂꯅꯤ ꯑꯩ ꯂꯥꯡ ꯆꯠꯆꯔꯝꯗꯕꯅ ꯐꯔꯝꯃꯦꯅ ꯑꯗꯨꯅ ꯃꯃꯥ ꯆꯥꯎꯊꯣꯛꯆꯒꯗꯕꯅꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯨꯝꯕ ꯏꯆꯥ ꯑꯃ ꯐꯪꯖꯔꯤꯁꯦ ꯏꯃꯥꯗꯤ ꯍꯥꯏꯅꯀꯣ ꯏꯃꯥ ꯃꯨꯛꯀꯗꯕꯅꯦ ꯑꯗꯨꯕꯨ ꯊꯃꯣꯏ ꯀꯧꯕꯅꯤꯅ ꯏꯕꯨꯡꯉꯣ ꯃꯃꯥꯅ ꯆꯨꯝꯃꯤ ꯃꯃꯥ ꯀꯣ ꯆꯨꯝꯃꯤ ꯃꯃꯥ ꯐꯨꯔꯤꯠ ꯑꯃ ꯍꯦꯛ ꯎꯔꯨꯕ ꯈꯣꯡꯎꯞ ꯑꯃ ꯍꯦꯛ ꯎꯔꯨꯕ ꯃꯃꯥꯅ ꯗꯥꯎꯗ ꯆꯤꯡꯁꯤꯜꯂꯒ ꯋꯥꯈꯜꯁꯦ ꯁꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯆꯨꯝꯃꯦ ꯑꯩꯈꯣꯏꯅꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯥꯗ ꯑꯋꯥꯕ ꯄꯤꯅꯤꯡꯗꯕ ꯑꯗꯨꯅ ꯀꯣ ꯊꯧꯅꯥ ꯍꯥꯞꯆꯕ ꯑꯗꯨꯗꯤ ꯃꯃꯥꯗꯤ ꯅꯤꯡꯁꯤꯡꯕꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯅꯥꯎꯗꯨ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ
ꯃꯥꯒꯤ ꯃꯔꯝꯗ ꯇꯥꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯎꯕꯁꯤꯗꯀꯣ ꯃꯃꯥꯗꯒꯤ ꯑꯩ ꯍꯣꯏ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯃꯥ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯉꯤ ꯏꯆꯥꯅꯤ ꯑꯗꯨꯕꯨ ꯃꯃꯥꯗ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯑꯃꯅꯤꯅ ꯃꯃꯥ ꯀꯞꯄꯅꯨ ꯇꯣ ꯃꯃꯥ ꯑꯩꯈꯣꯏ ꯂꯩ ꯀꯞꯄꯅꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯝ ꯊꯣꯛꯄꯅꯣ ꯍꯥꯏ ꯇꯥꯕꯅꯤ ꯏꯃꯥ ꯀꯞꯄ ꯌꯥꯗꯦ ꯏꯃꯥ ꯀꯟꯕ ꯇꯥꯏ ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯅ ꯏꯃꯥ ꯀꯞꯄꯔꯣꯏ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯑꯩꯅꯅꯦ ꯆꯥꯕꯤꯌꯨ ꯏꯃꯥ ꯆꯥꯛ ꯆꯥꯕꯗ ꯑꯩ ꯆꯞ ꯍꯔꯥꯎꯅꯤ ꯑꯩ ꯍꯥꯟꯅ ꯆꯥꯔꯝꯗꯦ ꯍꯥꯏꯕꯀꯣ ꯏꯆꯥꯒꯤ ꯃꯊꯧ ꯃꯉꯝꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯗ꯭ꯔꯤꯕ ꯆꯥꯟꯅꯗꯦꯗꯅꯀꯣ ꯑꯗꯩꯗ ꯃꯌꯥꯝꯅ ꯆꯥꯎꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯏꯆꯥꯒꯤ ꯃꯊꯧꯁꯤ ꯀꯣꯛꯇꯪꯗꯤ ꯆꯥꯛꯁꯤ ꯆꯥꯈ꯭ꯔꯔꯣꯏ ꯑꯩꯅ ꯃꯁꯤꯗ ꯆꯥꯛꯁꯤ ꯆꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯅꯥꯃꯣꯡꯕ ꯊꯕꯛ ꯑꯗꯒꯤ ꯑꯃꯥꯡꯕ ꯆꯥꯕ ꯆꯥꯛ ꯍꯥꯏꯗꯅ ꯀꯧꯋꯦ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯣꯟꯗꯥꯗ ꯑꯗꯨꯅꯗꯤ ꯏꯆꯥꯅ ꯁꯤ ꯌꯧꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯕ ꯃꯇꯝꯁꯤꯗ ꯏꯆꯥꯒꯤꯗꯃꯛꯇ ꯃꯃꯥ ꯑꯩꯅ ꯑꯋꯥꯕ ꯈꯤꯇꯪ ꯈꯪꯕꯗꯤ ꯃꯃꯥ ꯑꯃꯅꯦ ꯑꯩ ꯀꯩꯗꯧ ꯉꯝꯐꯝ ꯊꯣꯛꯏꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩ ꯏꯆꯥꯒꯤ ꯃꯊꯧ ꯃꯉꯝꯗꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯔꯥꯡꯐꯥꯎ ꯑꯩ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯑꯌꯨꯛ ꯃꯌꯥꯝꯅ ꯆꯥꯛꯁꯦ ꯑꯗꯨꯝ ꯃꯃꯜꯒꯤ ꯆꯥꯡꯁꯤ ꯏꯕꯤ ꯃꯃꯥ ꯇꯝꯃꯤ ꯑꯩꯁꯨ ꯄꯥꯡꯒꯜꯁꯦ ꯀꯜꯂꯒꯦ ꯑꯗꯨꯒ ꯆꯥꯛꯒꯤ ꯊꯧꯅꯥꯁꯦ ꯃꯃꯥꯅ ꯍꯥꯞꯀꯅꯤ ꯍꯣꯏ ꯃꯃꯥ ꯑꯗꯨꯅ ꯈꯔ ꯆꯥꯕꯤꯔꯣꯀꯣ ꯆꯥꯔꯒꯦ ꯍꯣꯏ ꯃꯃꯥ ꯑꯗꯨ ꯆꯥꯔꯒꯦ ꯃꯃꯥ ꯀꯞꯀꯅꯨ ꯃꯃꯥ ꯀꯩꯅꯣꯝꯃ ꯍꯪꯖꯒꯦ ꯃꯃꯥ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯖꯔꯛꯇꯣꯏꯁꯦ ꯃꯃꯥ ꯏꯅꯥꯎꯒꯤꯗꯃꯛꯇ ꯑꯩꯁꯨ ꯄꯣꯄꯥꯡꯒꯤ ꯑꯩꯅ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯩꯁꯨ ꯄꯥꯡꯖꯩꯅꯤ ꯈꯟꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯄꯤꯌꯨꯕꯀꯣ ꯏꯆꯥ ꯅꯨꯄꯥ ꯑꯍꯟ ꯑꯃꯅꯤꯅ ꯑꯗꯨ ꯃꯃꯥ ꯀꯅꯥꯒꯤ ꯑꯦꯀꯥꯎꯟꯠꯅ ꯊꯥꯔꯛꯇꯣꯏꯁꯦ ꯑꯩꯅ ꯒꯨꯒꯜ ꯄꯦꯁꯦ ꯀꯅꯥ ꯄꯥꯏꯕꯤꯔꯤꯅꯣ ꯏꯕꯨꯡꯉꯣ ꯃꯃꯥꯗꯤ ꯈꯪꯗꯤꯌꯦ ꯑꯩꯗꯤ ꯆꯨꯝꯅ ꯈꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯠ ꯃꯆꯥ ꯑꯃꯈꯛ ꯍꯥꯡꯉꯒꯀꯣ ꯁꯨꯝ ꯁꯤꯖꯤꯟꯅꯖꯕꯅꯦ ꯑꯩꯗꯤ ꯁꯤꯒꯨꯝꯕꯒꯤ ꯅꯝꯕꯔꯁꯨ ꯈꯪꯗꯦ ꯑꯗꯒꯤ ꯍꯣꯏ ꯃꯃꯥ ꯃꯃꯥ ꯑꯗꯨꯗꯤ ꯕꯕꯥꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯖꯒꯦ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯝ ꯈꯟꯕꯤꯔꯨꯔꯅꯨ ꯃꯃꯥ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯐꯥꯎꯅꯔꯣ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯃ ꯀꯣ ꯑꯗꯨꯒ ꯁꯨꯝꯕꯩ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝ ꯑꯗꯩ ꯁꯨꯝꯕꯩ ꯃꯔꯝꯗꯤ ꯏꯃꯥ ꯍꯣꯏꯅ ꯀꯔꯤꯝ ꯀꯥꯏꯗꯦ ꯅꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯏꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯥꯟꯗꯁꯨꯅꯦ ꯅꯆꯥ ꯅꯨꯄꯥ ꯑꯍꯟꯁꯤꯒ ꯐꯣꯟ ꯑꯝꯇ ꯇꯧꯕꯤꯔꯣ ꯇꯧꯒꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯂꯩꯔꯕꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯃꯅꯤꯄꯨꯔꯗ ꯃꯆꯥ ꯐꯖ ꯑꯃ ꯂꯩ ꯅꯪ ꯍꯧꯖꯤꯛ ꯍꯦꯟꯗꯣꯛꯄꯅ ꯑꯁꯥꯝꯗ ꯐꯥꯎ ꯂꯩꯔꯦꯅ ꯃꯨꯛꯇꯅ ꯂꯩꯒꯗꯕꯅꯤ ꯇꯧꯔꯒꯦ ꯃꯃꯥꯅꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯏꯕꯨꯡꯉꯣꯗ ꯍꯥꯏꯁꯦ ꯇꯧꯔꯛꯀꯅꯦꯅ ꯍꯦꯛ ꯇꯧꯔꯛꯇ꯭ꯔꯕ ꯏꯃꯥ ꯅꯪꯗꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯒ ꯅꯪꯗꯤ ꯇꯧꯔꯛꯇꯕ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯑꯣꯏꯔꯣꯏꯀꯣ ꯑꯗꯣ ꯁꯣꯏꯗꯅ ꯑꯩꯁꯤ ꯏꯆꯥꯗ ꯑꯩ ꯐꯣꯟ ꯇꯧꯒꯅꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯧꯗꯥꯡꯒꯤ ꯃꯇꯥꯡꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣ ꯈꯤꯇꯪ ꯐ꯭ꯔꯤ ꯑꯣꯏꯔꯀꯥꯟꯗ ꯃꯃꯥ ꯑꯩꯁꯨ ꯏꯔꯥꯡ ꯌꯦꯡꯊꯔ ꯂꯥꯛꯀꯦ ꯀꯔꯤꯕ ꯑꯩꯁꯨ ꯏꯔꯥꯡ ꯌꯦꯡꯊꯔ ꯂꯥꯛꯇꯣꯏꯅꯤ ꯏꯃꯥ ꯂꯥꯛꯑꯣ ꯀꯔꯤꯒꯤ ꯏꯆꯥꯅ ꯂꯥꯛꯄꯗ ꯀꯅꯥꯅ ꯑꯊꯤꯡꯕ ꯄꯤꯗꯣꯏꯅꯣ ꯂꯥꯛꯀꯗꯕꯅꯤ ꯏꯃꯥꯒ ꯎꯅꯁꯤ ꯑꯗꯨꯅ ꯅꯪ ꯂꯥꯛꯄ ꯀꯥꯟꯗ ꯏꯃꯥꯅ ꯏꯆꯥꯗ ꯆꯥꯛ ꯏꯟꯕꯗ ꯏꯆꯥꯅ ꯆꯥꯔꯣꯏꯗ꯭ꯔꯣ ꯆꯥꯗꯣꯏꯅꯤ ꯀꯩꯗꯧꯕꯩ ꯆꯥꯔꯣꯏꯗꯣꯏꯅꯣ ꯏꯃꯥ ꯀꯔꯤꯒꯤ ꯆꯥꯔꯣꯏꯗꯣꯏꯅꯣ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯁꯨꯡꯍꯥꯏ ꯍꯥꯏꯕꯤꯗꯦ ꯀꯩꯗꯧꯕꯩ ꯆꯥꯔꯣꯏꯗꯣꯏꯅꯣ ꯏꯃꯥ ꯆꯥꯗꯣꯏꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤꯀꯣ ꯂꯥꯛꯇ ꯂꯥꯛꯈꯤꯒꯦ ꯏꯃꯥ ꯂꯥꯛꯇ ꯂꯥꯛꯈꯤꯒꯦ ꯂꯥꯛꯑꯣ ꯀꯔꯤꯝ ꯈꯟꯒꯅꯨ ꯏꯃꯥ ꯀꯟꯗꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯥ ꯑꯊꯧꯕ ꯑꯗꯨꯒ ꯏꯅꯥꯎ ꯈꯥꯕꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯗꯀꯣ ꯑꯗꯨꯃꯛ ꯏꯃꯥꯅ ꯑꯣꯏꯕꯤꯌꯨ ꯍꯧꯖꯤꯛ ꯏꯃꯥ ꯁꯣꯟꯊꯕꯤꯒꯅꯨꯀꯣ ꯁꯣꯟꯊꯔꯣꯏ ꯑꯩ ꯆꯥꯛ ꯆꯥꯕ ꯍꯧꯔꯒꯦ ꯃꯃꯥ ꯆꯥꯛ ꯆꯥꯕꯤꯔꯣ ꯑꯗꯨꯒ ꯃꯃꯥ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ ꯃꯃꯥ ꯋꯥꯔꯝꯃꯅꯤ ꯑꯩꯒ ꯄꯥꯎ ꯐꯥꯎꯕꯤꯔꯤꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯁꯤꯠꯇꯦꯅ ꯉꯁꯥꯏꯗ ꯇꯧꯔꯤ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯀꯣ ꯂꯩꯕ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯕꯕꯥꯒ ꯅꯣꯏ ꯄꯥꯎ ꯐꯥꯎꯅꯔꯣ ꯐꯥꯎꯅꯖꯔꯒꯦ ꯃꯃꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥꯕꯤꯔꯣꯀꯣ ꯍꯜꯂꯣ ꯕꯕꯥ ꯐꯣꯟ ꯂꯥꯛꯄ꯭ꯔꯦ ꯗꯥ ꯇꯥꯏꯌꯦ ꯏꯅꯥꯎꯔꯥ ꯑꯧ ꯃꯥꯅꯤ ꯈꯥꯕꯒꯤ ꯏꯅꯥꯎꯔꯥ ꯑꯧ ꯃꯥꯅꯤ ꯑꯩꯁꯨ ꯏꯅꯥꯎ ꯑꯣꯏꯔꯕꯅꯤꯀꯣ ꯅꯪ ꯑꯧ ꯀꯔꯤꯝ ꯈꯟꯒꯅꯨꯀꯣ ꯃꯌꯥꯝꯕ ꯁꯤꯜꯂꯦ ꯑꯧ ꯗꯗꯥ ꯏꯅꯥꯎꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯏ ꯍꯦꯔꯣꯖꯤꯠ ꯀꯧꯋꯦ
ꯍꯤꯔꯣꯖꯤꯠꯀꯣ ꯑꯁꯥꯝꯗꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯅ ꯈꯪꯉꯣꯀꯣ ꯑꯧ ꯗꯗꯥ ꯒꯨꯒꯜ ꯄꯦ ꯅꯝꯕꯔꯁꯦ ꯅꯪꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯗꯣ ꯑꯩ ꯖꯤꯄꯦꯗꯤ ꯄꯥꯏꯗꯦꯕꯀꯣ ꯗꯗꯥ ꯑꯥ ꯑꯦꯀꯥꯎꯟ ꯅꯝꯕꯔꯒꯤꯗ ꯑꯣꯏꯅ ꯇꯧꯕꯗꯤ ꯌꯥꯒꯗ꯭ꯔꯥ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯣꯏꯁꯨ ꯍꯥꯏꯔꯛꯑꯣ ꯑꯣ ꯁꯤ ꯅꯝꯕꯔꯁꯦ ꯗꯗꯥ ꯋꯥꯆꯞ ꯄꯥꯏꯕ꯭ꯔꯣ ꯋꯥꯆꯞ ꯅꯝꯕꯔꯗꯣ ꯑꯥ ꯑꯗꯨꯗꯒꯤ ꯑꯩ ꯃꯦꯁꯦꯖ ꯇꯧꯔꯛꯀꯦ ꯁꯤꯗ ꯋꯥꯆꯞ ꯌꯥꯎꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯁꯤꯗꯤ ꯕꯕꯥꯒꯤ ꯅꯝꯕꯔꯅꯦꯕꯀꯣ ꯑꯣ 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 ꯑꯩꯒꯤꯗꯨꯗꯒꯤ ꯑꯣꯏꯅ ꯊꯥꯔꯛꯀꯦ ꯇꯧꯕ ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯍꯣꯏ ꯏꯅꯥꯎ ꯗꯗꯥ ꯍꯥꯎ ꯃꯃꯥꯗꯣ ꯑꯧ ꯂꯣꯟ ꯇꯧ ꯑꯗꯨꯒ ꯃꯃꯥꯗꯣ ꯀꯩꯝꯇ ꯌꯥꯝ ꯀꯞꯄ ꯈꯣꯠꯄ ꯑꯗꯨꯒ ꯆꯥꯗꯕ ꯈꯣꯠꯇꯕ ꯇꯧꯔꯅꯨ ꯍꯥꯏꯀꯣ ꯑꯩꯅꯕꯨꯗꯤ ꯑꯧ ꯉꯁꯥꯏ ꯗꯗꯥ ꯊꯦꯝꯈ꯭ꯔꯕ ꯅꯠꯇꯗꯤ ꯍꯦꯟꯅ ꯁꯣꯟꯊꯈꯤꯅꯦꯕꯀꯣ ꯃꯃꯥꯒ ꯑꯗꯨꯝ ꯆꯥꯛ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩ ꯊꯦꯡꯕꯗ ꯆꯥꯃꯤꯟꯅꯧ ꯑꯩ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯄꯨꯟꯁꯤ ꯑꯩ ꯂꯥꯛꯀꯅꯤ ꯍꯣꯏ ꯗꯗꯥ ꯀꯣ ꯎꯝ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯃꯃꯥ ꯕꯕꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯔꯤꯁꯦ ꯑꯩꯁꯨ ꯑꯧ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯣꯏꯔꯕꯅꯤꯅꯀꯣ ꯑꯗꯨꯝ ꯍꯥꯄꯛꯀꯅꯤ ꯍꯣꯏ ꯗꯗꯥ ꯐꯔꯦ ꯐꯔꯦ ꯅꯪ ꯑꯗꯨꯑꯣꯏꯗꯤ ꯑꯩ ꯅꯪ ꯗꯤꯇꯦꯜꯁꯇ ꯊꯥꯔꯛꯏ ꯗꯗꯥꯒꯤ ꯃꯃꯤꯡꯒ ꯏꯅꯥꯎꯒꯤ ꯃꯃꯤꯡꯒ ꯑꯩ ꯀꯩꯅꯣꯃ ꯍꯥꯞꯄꯛꯀꯦꯀꯣ ꯍꯣꯏ 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 ꯊꯝꯃꯦ ꯁꯤꯅꯤ ꯃꯦꯝ ꯑꯩ ꯍꯧꯖꯤꯛ ꯏꯆꯥ ꯑꯣꯏꯔꯦ ꯃꯃꯥꯒꯤ ꯑꯗꯨꯒ ꯃꯃꯥꯅ ꯑꯥꯗ ꯆꯠꯄ ꯀꯥꯟꯗꯁꯨ ꯆꯥꯛ ꯏꯟꯕꯤꯒꯅꯤ ꯍꯥꯏ ꯁꯤꯗꯩ ꯍꯦꯟꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯑꯩꯁꯨ ꯃꯃꯥꯒꯤ ꯕꯣꯔ ꯑꯃ ꯐꯪꯖꯕꯒꯨꯝꯕꯅꯤ ꯑꯗꯨꯒ ꯏꯅꯥꯎꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯏꯅꯥꯎꯗꯨꯁꯨ ꯑꯇꯣꯝꯕꯗꯨꯁꯨ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯑꯩꯅꯁꯨ ꯍꯥꯏꯔꯦ ꯏꯌꯥꯝꯕꯅꯤꯀꯣ ꯍꯥꯏꯅ ꯕꯕꯥꯁꯨ ꯍꯔꯥꯎꯔꯦ ꯃꯃꯥꯁꯨ ꯍꯔꯥꯎꯅ ꯂꯩꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯦ ꯃꯃꯥꯡ ꯊꯥꯔ ꯆꯠꯄꯗ ꯃꯁꯤꯅꯤ ꯄꯨꯟꯁꯤ ꯍꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡꯗꯨꯒꯤ ꯑꯋꯥꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯃꯣꯏ ꯊꯣꯛꯏꯕ ꯊꯧꯗꯣꯛꯀꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯃꯣꯏ ꯃꯁꯥ ꯃꯁꯥꯗ ꯊꯣꯛꯑꯒ ꯈꯪꯗꯣꯏꯅꯤ ꯕꯠ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯌꯥꯝ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯂꯥꯜꯂꯤ ꯂꯥꯟꯗꯦ ꯃꯌꯥꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯅ ꯅꯨꯡꯁꯤꯅ ꯃꯃꯥꯕꯨ ꯍꯛꯆꯥꯡꯗꯣ ꯀꯪꯍꯜꯍꯟꯅꯕ ꯍꯣꯠꯅꯕꯁꯦ ꯃꯁꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯃꯦꯝ ꯃꯔꯝꯗꯤ ꯃꯃꯥꯅ ꯍꯦꯟꯅ ꯀꯞꯄꯒ ꯅꯨꯡꯉꯥꯏꯇꯅ ꯏꯅꯥꯎꯒꯤ ꯈꯜꯂꯒ ꯑꯗꯨꯝ ꯃꯃꯥꯁꯦ ꯁꯣꯟꯊꯈꯤꯕ ꯇꯥꯔꯒꯗꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯑꯣꯏꯈ꯭ꯔꯗꯤ ꯁꯤ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥꯕꯀꯣ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯃꯥ ꯆꯥꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯁꯨ ꯇꯣꯏ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯃꯃꯥꯁꯨ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯃꯃꯥꯁꯨ ꯑꯣꯏꯅ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯏꯆꯥ ꯑꯃ ꯑꯣꯏꯕ ꯐꯪꯖꯕꯁꯦ ꯏꯃꯥꯁꯦ ꯑꯩꯒꯤ ꯌꯥꯝꯃꯕꯅꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯃꯥ ꯂꯩꯔꯤꯁꯦ ꯏꯃꯥ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯨꯅꯦ ꯃꯊꯪ ꯃꯄꯣꯛꯁꯦ ꯃꯁꯤꯗꯩꯁꯤꯗ ꯏꯃꯥ ꯑꯁꯨꯛ ꯌꯥꯝ ꯐꯪꯖꯕꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯕꯣꯔ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯁꯦ ꯌꯥꯝ ꯄꯥꯏꯖꯒꯦ ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯔꯛꯄ ꯀꯥꯟꯗ ꯈꯨꯠ ꯁꯝꯅꯔꯒ ꯑꯩꯈꯣꯏꯁꯦ ꯃꯇꯦꯡ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯃꯇꯪ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯤꯁꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯏꯃꯨꯡꯁꯤꯡꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯈꯨꯠ ꯁꯝꯅꯔꯒ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯃꯦꯝ ꯑꯁꯤꯃꯇꯪ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯦꯝ ꯃꯩꯇꯩꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯃꯦꯝ